Thawbal District Hospital da angang unabada angang hinghoraga mama laikidaba haiba asi doctor amati staff singna thausadabadagi thokkibani maramaduna atuba matamda maral leibasing chairak piu haiduna khongjang changsilakpa ngasiga thana numit tarukni suraklaba fawba mari leinaba singna paukhum amata piraktabana misi asigi JAC na hayengi ahing nongyaidagi lakliba tang manga gi ahing nongyai fawba Thawbal District ta pung ni funipan ge general strike Laothokhre ngasi ayuk teksam mayai leikai da leiba standard library cum youth organization Selyogi office ta pangthokpa paumi singa unaba amada JAC against killing of Khangembam Ningol Maibam Ongbi Samita of Tekcham gi convener Soibam Jameson haikibada JAC na Manipur lenga ki mari leinaba singa unaduna Thamkiba wafam sing amadi pisan kiba memorandum gi paukum ngasi fawba piraktaba amadi thawa sadabagi mami ama chawna tariba Manipur lenga ki thawong asi yaningde JAC gi demand singbu thawa sabidaba asina maram oiraga JAC na general strike taunanabagi fireb asi laurakpani Mathauda booking changdraba doctor amadi nurse sing adugi mathakta lengak na hauzik fawba action laudan leiriba karigino haina hangladuna thodok asi numit aduda duty tawkhiba staff sing adugi asoibani haiba si evidence leiraba wafam ni haike panbayabadi misi asigi matangda numit nini ki manungda inquiry tawbiyu mihada sida traineriba doctor nurse staff sing action laukhatpa oina service tagi terminate tawbiyu victim gi imung manungda matik chaba compensation piba leihoriba pikliba angang anigi responsibility Manipur lenga na lauba amadi demand singa si thabakta onthok triba fawba asiba hakchang lawdaba haina demand tawduna lakhibani Khangembam Ningol Maibam Ongbi Samita Devi wife of Maibam Ajit Singh Tekcham Thawbal hariba misi asigi matangda akoi JAC gi site tagi tawjakhiba akoi demand sing pisan jagiba memorandum adubu thabak oina onthok tabagi mami ma hujik se yam chongna akoi mayok nare akoi government gi site tamasi akoi achu kandem yam chongna akoi yam kana kandem tawji maduna maram warkanda hujik se akoina JAC asina Thawbal district asi akoi August ki akoi tang ahum gi ahin noi dagi horaga akoi 48 hours lambi thingbagi akoi khongjang changchin ba hojaraga neba kari maram ta akoi lambi thingdu no haiba si government asu khamam thuye maram di haukiba July gi tang kun ga nifan da thokiba laibak thiba thodok hospital da angang unaraba matungda apipa masa sing huntomlaga leikhidabai basi yamna laibak thiba thodongneba before this case we have seen many of time like this incidents will be happen but government will not taking any action to the doctors nurse staff for their negligence and careless makoi thawaidaba makoi careless oiba makoi negligence singduda kari damakta government action logdribano is too much